ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ 15-16 ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯊꯦꯛꯇꯅ ꯆꯠꯂꯤ꯫ ꯃꯅꯥꯗ ꯅꯥꯆꯣꯝ ꯑꯃꯁꯨ ꯆꯤꯜꯂꯤ꯫ ꯈꯨꯜꯒꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯈꯔꯅ ꯂꯛꯅꯩ꯫ "ꯌꯥꯏꯁꯅꯥ, ꯌꯥꯝ ꯐꯖꯩꯀꯣ, ꯅꯥꯆꯣꯝ ꯆꯤꯟꯕꯒꯗꯣ ꯌꯥꯝ ꯄꯛꯆꯩ"꯫ "ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯖꯩ꯫ ꯑꯗꯣ ꯅꯪ ꯊꯦꯛꯇꯅ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯆꯨꯝꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ?" "ꯅꯊꯧ ꯅꯠꯇꯦ, ꯁꯤꯕꯨ ꯑꯩꯅ ꯊꯦꯛꯅꯤꯡꯗꯅ ꯊꯦꯛꯏꯔꯣ?" "ꯁꯥꯎꯔꯣꯏ ꯏꯅꯥꯎꯕ, ꯅꯌꯥꯝꯕꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ." "ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯛꯇꯅ ꯆꯠꯈꯤ ꯅꯨꯄꯥꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯧꯏ꯫ "ꯍꯩꯃꯥ, ꯁꯥꯎꯔꯤ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯥꯟꯕꯤꯁꯦ꯫ ꯅꯨꯡꯁꯤꯗ꯭ꯔ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ"꯫ ꯅꯨꯄꯥ ꯑꯃꯅ "ꯑꯉꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯈꯨꯁꯦꯝꯁꯦ꯫ ꯅꯨꯄꯥ ꯑꯣꯏꯅꯗꯤ ꯄꯣꯛꯂꯒ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯑꯣꯏꯅ ꯆꯠꯄ꯫ ꯑꯩꯗꯤ ꯐꯅꯕꯨ ꯅꯨꯡꯁꯤꯔꯤꯌꯦ"꯫ ꯁꯣꯝꯗ ꯌꯥꯏꯁꯅꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯅ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯣ?" "ꯍꯜꯂꯛꯂꯤ ꯏꯃꯥ. ꯁꯤꯅ ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏꯅꯤ. ꯑꯗꯣ ꯑꯕꯣꯛ ꯃꯦꯝꯇꯣꯟꯗꯤ ꯍꯨꯜꯂꯛꯇ꯭ꯔꯦ. ꯏꯄꯨ ꯇꯣꯝꯕꯗꯣ ꯅꯥꯔꯤ, ꯑꯗꯨꯅ ꯀꯣꯟꯅ ꯄꯤꯔꯛꯂꯒꯦ ꯁꯥꯎꯅꯨ ꯍꯥꯏꯔꯛꯏ. ꯑꯗ ꯑꯩꯅꯁꯨ ꯌꯥꯏꯗ, ꯑꯅꯥꯕ ꯌꯥꯎꯔꯒꯕꯨꯅ ꯍꯥꯏꯔꯝꯕꯅꯤ"꯫ "ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯗꯤꯅꯦ ꯈꯔꯁꯨ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯐꯤ ꯁꯥꯒꯦ. ꯑꯩꯒꯤ ꯐꯤꯁꯥ ꯀꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ"꯫ "ꯅꯨꯄꯥꯅꯕꯨ ꯀꯅꯥꯅ ꯐꯤ ꯁꯥꯟꯅꯒꯦ? ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ, ꯅꯪ ꯁꯤ ꯅꯨꯄꯥꯅꯤꯅꯦ. ꯅꯪꯒꯤ ꯅꯨꯄꯤꯒꯨꯝꯅ ꯇꯧꯕ ꯅꯇꯧꯗꯣ ꯁꯦꯝꯗꯣꯛꯎꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ"꯫ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯂꯥꯏꯕꯤꯅ꯫ "ꯍꯦ ꯏꯃꯥꯒꯤ ꯂꯥꯛꯄ, ꯃꯄꯥꯅ ꯁꯦꯟ ꯄꯤꯅꯈ꯭ꯔꯦ, ꯆꯠꯂꯣ. ꯅꯪꯒꯤ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯨꯁꯣ". ꯂꯥꯛꯄꯅ "ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯏꯗꯒꯤ ꯅꯤꯔꯒ ꯍꯤꯡꯁꯦ ꯍꯥꯏꯅꯣ? ꯑꯩꯅ ꯀꯣꯛ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯁꯨ ꯌꯥꯗꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ". "ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ. ꯍꯧꯖꯤꯛ ꯃꯣꯏꯕꯨ ꯍꯦꯛ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯩꯈꯣꯏꯗ ꯆꯤꯡꯅꯈꯤꯗꯣꯏꯅꯤ. ꯑꯗꯨ ꯆꯠꯂꯣ, ꯁꯦꯜꯁꯦ ꯍꯥꯟꯅ ꯂꯧꯔꯨꯁꯣ". ꯂꯥꯏꯕꯤ ꯑꯁꯤ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯀꯥꯏꯅꯈꯤꯗꯨꯅ ꯃꯄꯥꯝꯗ ꯃꯆꯥꯅꯨꯄꯥ 2 ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯨꯕꯅ ꯂꯥꯏꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯕꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯊꯅꯝꯕ ꯂꯟꯊꯨꯝ ꯑꯁꯤꯇꯕꯨ ꯃꯤꯇꯥꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯥꯛꯄꯅ "ꯏꯅꯦ, ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯁꯦꯜ ꯈꯤꯇ ꯄꯤꯌꯨ". "ꯀꯔꯤꯒꯤꯅꯣ ꯂꯥꯛꯄ?" "ꯑꯩꯒꯤ ꯊꯕꯛ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ". "ꯀꯔꯤ ꯊꯕꯛꯀꯤꯅꯣꯅꯦ? ꯑꯗꯣ ꯂꯥꯛꯄ, ꯑꯔꯦꯝꯕꯗ ꯁꯦꯜ ꯄꯪꯂꯣꯏ ꯂꯣꯏꯁꯤꯟꯒꯅꯨ. ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨ". "ꯏꯅꯦ, ꯁꯦꯜꯗꯣ ꯁꯠ ꯄꯤꯔꯣ. ꯄꯤꯔꯣꯏ ꯍꯥꯏꯔꯒꯅ ꯇꯣꯛ. ꯑꯣꯖꯥ ꯁꯥꯗꯅ ꯉꯥꯡꯕꯤꯔꯛꯀꯅꯨ". "ꯍꯩꯃꯥ, ꯏꯅꯦꯅ ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯅꯤꯅꯦ, ꯁꯥꯎꯔꯤꯔꯣ ꯅꯪꯕꯣ? ꯁꯦ, ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯂꯧꯔꯣ". ꯑꯁꯨꯝꯅ ꯂꯥꯛꯄ ꯁꯦꯜ ꯑꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯈꯥꯕꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯏꯅꯦ, ꯑꯩꯒꯤꯁꯨ ꯁꯦꯜ ꯄꯤꯌꯨ. ꯑꯩꯈꯣꯏ ꯇꯥꯆꯧꯒꯤꯅ ꯄꯤꯔꯒ ꯑꯩꯒꯤꯅ ꯄꯤꯗꯕ". "ꯍꯩꯃꯥ, ꯈꯥꯕ, ꯅꯪꯗꯤ ꯀꯩꯗꯧꯅꯕ ꯁꯦꯜꯅꯣ"? "ꯃꯔꯝ ꯂꯩ, ꯄꯤꯗꯕꯤꯌꯨ". "ꯃꯔꯝꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯈꯥꯕ". "ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯒꯦ ꯇꯧꯕ". "ꯄꯤꯔꯣ ꯏꯅꯦ, ꯑꯩ ꯊꯦꯡꯈ꯭ꯔꯦ". "ꯐꯤꯔꯣꯜ ꯂꯩꯕꯒꯤ ꯑꯣꯏꯔꯗꯤ ꯀꯣꯟꯅ ꯏꯅꯦ ꯄꯤꯔꯒꯦ, ꯑꯗꯨꯒ ꯂꯩꯔꯣ. ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ". "ꯀꯩꯅꯣ ꯏꯅꯦ, ꯏꯅꯦꯒꯤ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯎꯅꯔꯣ. ꯅꯈꯨꯠꯇ ꯁꯦꯜ ꯄꯥꯏꯅ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯦꯛꯇ ꯍꯥꯏ ꯉꯝꯃꯤꯅꯦ". "ꯁꯤꯒꯤ ꯁꯦꯜꯁꯤꯗꯤ ꯏꯅꯦꯅ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯗꯣꯛꯅꯕꯅꯤ". "ꯈꯥꯕ, ꯅꯪ ꯁꯥꯎꯔꯅꯨ. ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯅꯕ ꯁꯦꯜꯗꯣ ꯃꯊꯪꯗ ꯏꯅꯦꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ. ꯑꯗꯨꯒ ꯅꯪꯒꯤ ꯐꯤꯔꯣꯜꯗꯣ ꯂꯩꯔꯣ. ꯍꯟꯗꯛꯇꯤ ꯁꯥꯎꯔꯅꯨ ꯏꯕꯨꯡꯉꯣ". "ꯌꯥꯔꯦ ꯌꯥꯔꯦ ꯏꯅꯦ, ꯌꯥꯝꯅ ꯐꯕ ꯁꯥꯗꯨꯅꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ. ꯉꯁꯤ ꯅꯣꯡꯃꯈꯛ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯄꯤꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯁꯦ ꯁꯩꯗꯥꯡꯕꯅꯦ ꯍꯥꯏꯅ ꯏꯅꯦꯅ ꯍꯟꯊꯅ ꯌꯦꯡꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯑꯗꯨꯕꯨꯗꯤ". ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯁꯅꯥꯅ꯫ "ꯀꯔꯤꯅꯣ, ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯍꯜꯒ ꯏꯕꯥꯏꯇꯣꯟꯒꯁꯦ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯦ, ꯑꯗꯨꯒ ꯁꯦꯜ ꯄꯤꯌꯨꯅ ꯄꯪꯅꯤꯗꯅꯦ. ꯄꯤꯗ꯭ꯔꯒꯅ ꯁꯥꯎꯏ. ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯀꯥꯟꯅꯗꯦ. ꯏꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗꯅꯦ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯏꯃꯥꯏꯆꯥ ꯂꯩꯈ꯭ꯔꯁꯤ. ꯅꯄꯥꯅ ꯊꯝꯕꯤꯔꯕ ꯏꯪꯈꯣꯜꯁꯤ ꯅꯅꯦꯅ ꯂꯧꯖꯔꯨꯁꯅꯨ". "ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥ?" "ꯅꯪꯒꯤ ꯅꯅꯦꯁꯤ ꯑꯩꯅꯗꯤ
ꯅꯄꯥꯒꯤ ꯃꯆꯟꯅꯤ ꯈꯟꯗꯅ ꯅꯨꯡꯁꯤꯅ ꯇꯧꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯆꯥꯎꯔꯛꯄꯗꯒꯤ ꯅꯅꯦꯁꯤ ꯅꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝꯁꯤꯗꯅꯦ ꯌꯥꯝꯃꯤ ꯇꯥꯔꯛꯏ. ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯌꯨꯝ ꯍꯣꯡꯗꯣꯛꯂꯁꯤ. ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤ ꯃꯨꯟꯈꯤꯕ ꯇꯥꯔꯦ. ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯩꯕꯤꯅ ꯇꯥꯔꯝꯃꯤ. ꯏꯁ, ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯍꯣꯡꯗꯣꯛꯂꯁꯤ ꯀꯥꯏꯅ. ꯑꯩꯅꯗꯤ ꯀꯅꯥꯅꯗꯤ ꯏꯅꯝꯃꯅꯤ ꯈꯜꯂꯒ ꯊꯦꯝꯗꯨꯅ ꯃꯔꯜ ꯂꯧꯊꯣꯛꯀꯦ ꯇꯧꯕꯁꯦ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ. ꯃꯥꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯃꯆꯥꯁꯤꯗꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ. ꯑꯗꯨꯒ ꯑꯩꯅ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯜꯍꯧꯔꯒꯦ. ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯊꯕꯥꯕꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ. ꯂꯥꯏꯕꯤꯅ, "ꯍꯩ ꯈꯥꯕ, ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯅꯪ ꯃꯈꯣꯡꯁꯤ ꯐꯥꯎꯅꯦ?" "ꯀꯩꯅꯣ ꯂꯥꯏꯕꯤ, ꯊꯥꯗꯣꯛꯑꯣꯏꯃꯤ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ?" "ꯏꯅꯝꯃ, ꯋꯥꯔꯧꯕ ꯌꯥꯗꯦ. ꯏꯅꯝꯃꯁꯨ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ. ꯍꯩ ꯂꯥꯛꯄ, ꯃꯁꯤ ꯅꯨꯄꯤꯁꯦ ꯁꯠ ꯂꯣꯏꯁꯤꯟꯈ꯭ꯔꯣ." ꯑꯁꯨꯝꯅ ꯂꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯒ ꯂꯥꯛꯄꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯏꯗ ꯃꯦꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯂꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕꯅ ꯊꯕꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯔꯝꯃꯤ. ꯂꯥꯏꯕꯤꯅ, "ꯁꯤꯔꯦꯗꯅ ꯍꯧꯖꯤꯛꯇꯤ. ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯔꯅꯤꯗꯅ." ꯂꯥꯏꯕꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ. ꯑꯗꯨꯕꯨ ꯇꯥꯟꯖꯥꯗꯨꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯕꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ. "ꯍꯩꯃꯥ, ꯃꯁꯤꯒꯤ ꯃꯤꯅꯨꯈꯥꯡꯁꯦ ꯁꯤꯔꯝꯗ꯭ꯔꯤꯅ." ꯂꯥꯛꯄꯅ, "ꯏꯃꯥ, ꯃꯣꯟꯅ ꯃꯦꯟꯕꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯃꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯜꯂꯁꯤ." ꯊꯕꯥ ꯌꯥꯝ ꯋꯥꯅ ꯍꯥꯏꯔꯛꯂꯝꯃꯤ. "ꯂꯥꯏꯕꯤ, ꯑꯩꯅ ꯏꯀꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ. ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯌꯨ. ꯑꯩꯕꯨ ꯏꯆꯥꯒ ꯀꯥꯏꯅꯍꯟꯕꯤꯒꯅꯨ." "ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯁꯦ. ꯃꯈꯧꯔꯤꯁꯦ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯂꯁꯤ." ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯊꯕꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯂꯝꯃꯤ. ꯁꯤꯗꯤ ꯁꯤꯔ ꯃꯥꯜ ꯍꯟꯗꯛꯇꯤ. ꯈꯥꯕꯅ, "ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯇꯅꯕ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ." "ꯍꯥꯏ, ꯅꯣꯏ ꯑꯅꯤ ꯃꯤꯅ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯃꯅꯤꯡꯇꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯅꯕꯥꯅꯤꯗ ꯆꯤꯡꯅꯈꯤꯅꯤ. ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯁꯥꯔꯨꯈꯤꯒꯦ ꯀꯣ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ. ꯃꯔꯝꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯣꯏꯗ ꯆꯤꯡꯅꯈꯤꯗꯅꯕ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯁꯅꯥ ꯃꯈꯨꯠꯇ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. "ꯏꯃꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥꯅ ꯄꯥꯝꯖꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯣ ꯂꯩꯔꯛꯏ. ꯏꯃꯥ ꯇꯥꯗ꯭ꯔꯣ? ꯏꯃꯥ, ꯀꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯇꯨꯝꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ. ꯌꯥꯏꯁꯅꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ. "ꯏꯃꯥ, ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ. ꯏꯃꯥꯅ ꯄꯥꯝꯖꯕ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯣ ꯄꯨꯔꯛꯂꯤ." ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯃꯃꯥꯕꯨ ꯀꯧꯕꯗ ꯃꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯌꯥꯏꯁꯅꯥꯅ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯕꯨ ꯅꯣꯝꯗꯨꯅ ꯀꯧꯕꯗ ꯃꯃꯥꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯦ. "ꯀꯩꯅꯣ ꯏꯃꯥ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯀꯅꯥꯗ ꯏꯃꯥ ꯀꯧ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ ꯏꯃꯥ, ꯍꯧꯒꯠꯂꯣꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ. ꯇꯟꯖꯥꯗꯨꯗ ꯂꯥꯏꯕꯤ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ. "ꯑꯩꯁꯨ ꯀꯩꯝ ꯈꯪꯗꯕ ꯁꯥꯔꯒꯅꯦ ꯀꯞꯁꯤꯟꯅꯧꯔꯒꯦ. ꯑꯩꯕꯨ ꯄꯤꯁꯤ ꯇꯥꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅꯦ ꯍꯦꯛꯇ ꯄꯤꯁꯦ ꯁꯨꯡꯅ ꯀꯞꯂꯒ ꯂꯣꯏꯔꯦꯗ." ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯅꯝꯃꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯁꯤꯟꯅꯔꯝꯃꯤ. "ꯏꯅꯝꯃ, ꯀꯔꯤꯅꯣ ꯏꯅꯝꯃꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯅꯝꯃ? ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯍꯧꯒꯠꯂꯣꯅꯦ ꯏꯅꯝꯃ ꯅꯪꯕꯣ." ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯊꯕꯥꯕꯨ ꯂꯩꯔꯣꯜ ꯆꯟꯁꯤꯜꯂꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯌꯥꯏꯁꯅꯥꯅꯗꯤ ꯊꯕꯥꯁꯤ ꯃꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯂꯥꯏꯕꯤꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯌꯥꯏꯁꯅꯥꯕꯨꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ. "ꯍꯥꯏ ꯌꯥꯏꯁꯅꯥ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤ ꯇꯧꯔꯤꯒꯦ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯂꯩꯔꯨꯁꯣꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ?" "ꯏꯅꯦ, ꯑꯩ ꯏꯕꯥꯏꯍꯜꯅ ꯃꯁꯥ ꯅꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯃꯁꯥ ꯅꯝꯃꯨꯕꯅꯤ. ꯁꯤꯜꯗꯨ ꯄꯤꯕꯤꯔꯣ, ꯑꯩ ꯆꯠꯆꯔꯨꯔꯒꯦ." ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯄꯣꯠꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯅꯤꯒꯤ ꯀ꯭ꯋꯥ ꯂꯩꯔꯝꯃꯤ. ꯃꯧ ꯅꯍꯥ ꯑꯃꯅ,
ꯍꯩꯃ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯌꯥꯡꯒꯤ ꯀꯪꯅꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯆꯥꯏꯗꯩꯃ ꯌꯥꯏꯁꯅꯥ ꯅꯪꯕꯨ ꯅꯣꯏ ꯏꯅꯦꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ ꯅꯪꯕꯨ ꯅꯣꯏ ꯏꯅꯦꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯅ ꯃꯆꯤꯟꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯁꯅꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯄꯣꯠꯐꯝ ꯐꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯃꯣꯏꯒꯤ ꯃꯅꯦ ꯍꯜꯂꯛꯄꯤꯗꯨꯅꯅꯦ ꯌꯥꯝ ꯊꯤꯅ ꯇꯧꯕꯤ ꯍꯥꯏꯕꯅꯤ ꯍꯩꯃ ꯇꯧꯔꯝꯅꯤ ꯃꯣꯏꯒꯤ ꯃꯅꯦ ꯂꯩꯕꯤꯗꯣ ꯀꯌꯥ ꯐꯝꯃꯤ ꯃꯥꯟꯗꯦꯕ ꯍꯣꯏ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨꯅꯦ ꯃꯅꯦꯗꯨꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯥꯏꯁꯅꯥꯕꯨꯅꯅꯦ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯕꯤꯌꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯦꯅ ꯌꯦꯡꯉꯨꯅꯦ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯌꯥꯏꯁꯅꯥꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯕꯦꯝꯃ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯑꯩꯁꯨ ꯏꯁꯨ ꯌꯥꯏꯁꯅꯥꯁꯤ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯣꯝꯗ ꯌꯥꯏꯁꯅꯥꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯇꯨꯅ ꯃꯅꯦꯗ ꯀ꯭ꯋꯥꯗꯨ ꯄꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯛꯏꯗꯤ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯑꯗꯨꯒꯤꯅꯤꯅꯦ ꯈꯥꯕꯅ ꯅꯨꯄꯤ ꯃꯥꯟꯕ ꯑꯩꯒꯤ ꯐꯤ ꯁꯨ ꯍꯥꯏꯗꯣ ꯁꯨꯔꯕ ꯅꯪ ꯍꯩꯃ ꯀꯥꯎꯏ ꯏꯄꯥꯏꯇꯣꯟ ꯑꯩ ꯁꯨꯍꯧꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯛ ꯐꯖꯅ ꯁꯨ ꯍꯥꯏꯔꯝꯂꯒ ꯀꯥꯎꯔꯦ ꯀꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯃꯗꯅ ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯅꯣꯡꯃꯇ ꯀꯥꯎꯔꯝꯃꯣꯏꯌꯦ ꯅꯪ ꯂꯥꯏꯕꯤꯅ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯅꯃꯥꯏꯇꯣꯟꯅ ꯐꯤꯁꯨ ꯍꯥꯏꯔꯝꯕꯗꯤ ꯀꯣꯛ ꯁꯨꯕ ꯀꯩꯗꯧꯏ ꯍꯥ ꯌꯥꯏꯁꯅꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯃꯈꯣꯏꯒꯤ ꯃꯤꯆꯩꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯅ ꯑꯩ ꯏꯁꯤꯁꯨ ꯀꯥꯔꯛꯇꯣꯔꯦ ꯃꯁꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯃꯁꯤꯗ ꯐꯨꯔꯒ ꯑꯩ ꯄꯦꯜꯂꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯌꯥꯏꯁꯅꯥꯕꯨ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯕꯤꯔꯝꯃꯤ ꯌꯥꯏꯁꯅꯥ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯥꯏꯇꯣꯟ ꯅꯥꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯅꯦ ꯏꯕꯥꯏꯇꯣꯟ ꯆꯦꯛꯇ ꯈꯥꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯏꯁꯅꯥꯕꯨ ꯀꯥꯎꯊꯣꯔꯛꯏ ꯆꯠꯂꯨꯍꯦ ꯑꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯔꯅꯤ ꯀꯥꯏꯅ ꯇꯧꯔꯤꯔ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯈꯥꯕꯅ ꯅꯪ ꯍꯌꯦꯡꯈꯩ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯥꯎꯈꯤꯗ꯭ꯔꯥ ꯅꯪ ꯀꯥꯎꯈꯤꯗ꯭ꯔꯣ ꯑꯩ ꯀꯥꯎꯖꯔꯣꯏ ꯑꯩ ꯂꯥꯟꯖꯔꯦ ꯏꯄꯥꯏꯇꯣꯟ ꯃꯊꯪꯗꯒꯤꯗꯤ ꯑꯩ ꯀꯥꯎꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯆꯔꯤ ꯊꯕꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯏꯁꯅꯥꯗꯤ ꯋꯥꯅ ꯍꯤꯡꯂꯝꯃꯤ ꯃꯃꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯁꯅꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯃꯥ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯏꯃꯥ ꯅꯪ ꯅꯍꯥꯟꯈꯩ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯑꯩ ꯏꯃꯥ ꯂꯩꯇꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯞꯀꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯕꯁꯤꯗꯤ ꯏꯆꯥꯕꯨꯅꯦ ꯏꯃꯥꯅ ꯇꯨꯝꯕ ꯁꯨꯝꯕꯤꯒꯦ ꯏꯆꯥ ꯄꯣꯊꯥꯔꯣ ꯑꯩ ꯄꯣꯊꯥꯔꯣꯏ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯏꯃꯥ ꯆꯠꯈꯤꯅꯤ ꯑꯗꯨꯅ ꯑꯩ ꯄꯣꯊꯥꯔꯣꯏ ꯏꯃꯥ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯣꯏꯌꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯄꯗꯒꯤ ꯊꯕꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯌꯥꯏꯁꯅꯥ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯛꯂꯝꯃꯤ ꯏꯃꯥ ꯆꯠꯈꯤꯅꯣ ꯏꯃꯥ ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯕꯤ ꯌꯥꯏꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯍꯤꯡꯁꯤꯗ ꯅꯃꯥ ꯑꯁꯤꯕꯗꯣ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯞꯀꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗꯨꯝ ꯆꯠꯂ ꯀꯞꯄꯨꯁꯣ ꯁ꯭ꯋꯥꯏꯗꯒꯅꯦ ꯀꯞꯄꯤꯔꯅꯨ ꯃꯊꯪꯗꯒ ꯍꯦꯛ ꯀꯞꯂꯛꯑꯕ ꯅꯪ ꯑꯩꯕꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯕ ꯅꯆꯤꯟꯗꯨꯗ ꯐꯤꯕꯨꯟ ꯑꯃꯒꯅꯦ ꯊꯝꯒꯗꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤ ꯆꯠꯈꯤꯔꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯥꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯀꯅꯥ ꯕꯦꯝꯃ ꯌꯨꯝꯁꯤꯕꯨ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯏꯆꯥ ꯍꯪꯂꯤꯕꯗꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒ ꯈꯪꯅꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯑꯗꯨꯅ ꯏꯆꯥꯕꯨ ꯏꯕꯨꯡꯉꯣ ꯂꯥꯛꯄꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯁꯥꯒꯩꯁꯤꯒꯤ ꯏ ꯃꯤꯇꯝ ꯂꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ
ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ? ꯆꯠꯂꯣ ꯌꯥꯝ ꯊꯨꯅ. ꯇꯥ ꯂꯥꯛꯄ ꯑꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ. ꯑꯩꯅ ꯇꯥ ꯂꯥꯛꯄꯕꯨ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯍꯥꯏꯈꯤꯕꯁꯨ ꯇꯥ ꯂꯥꯛꯄꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯄꯅꯤ. ꯀꯗꯥꯏꯗꯤ ꯑꯉꯥꯎꯕꯤꯅꯣ ꯁꯤꯕꯨ? ꯆꯣ ꯁ꯭ꯋꯥꯏꯗꯒ ꯆꯣꯏꯔꯣꯏ ꯂꯣꯜꯂꯅꯨ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯥꯏꯕꯤꯅ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯃꯤ. ꯕꯦꯝꯃ ꯆꯠꯄꯤꯔꯣ. ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯕꯤꯈ꯭ꯔꯣ. ꯀꯔꯤꯅꯣ ꯏꯅꯥꯎ ꯏꯕꯦꯝꯃ, ꯏꯆꯥꯁꯦ ꯅꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯏ ꯌꯥꯎꯔꯕꯅꯤ. ꯅꯆꯥꯅꯨꯄꯥꯁꯤꯅ ꯑꯄꯪꯕꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄꯤꯔꯒ ꯍꯧꯖꯤꯛꯅ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯀꯥꯏꯅ ꯅꯆꯥꯅꯨꯄꯥꯗꯣ ꯊꯨꯅ ꯀꯧꯊꯣꯔꯛꯎ, ꯋꯥ ꯉꯥꯡꯅꯒꯦ. ꯏꯃꯥꯏ ꯄꯦꯝꯃ, ꯃꯆꯥꯅꯨꯄꯤꯁꯦ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯜꯂꯨꯔꯒ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯁꯤꯒꯤ ꯃꯄꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯀꯥꯏꯅ ꯀꯤꯠꯅ ꯃꯦꯝꯃꯤ. ꯍꯦ, ꯅꯪꯁꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ. ꯊꯥꯖꯗ꯭ꯔꯒ ꯂꯥꯛꯎ, ꯍꯪꯅꯔꯨꯁꯤ ꯑꯩꯒꯤ ꯈꯨꯜꯗ ꯆꯠꯇꯨꯅ. ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯩꯅꯕ ꯃꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯕꯅꯤ. ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯇꯨꯅ ꯍꯪꯗꯣꯏꯕ? ꯑꯁ ꯌꯥꯔꯦ, ꯈꯔ ꯊꯨꯅ ꯂꯦꯡꯕꯤꯈ꯭ꯔꯣ. ꯑꯩꯒꯤ ꯏꯆꯥꯅꯅꯦ ꯃꯁꯛ ꯈꯪꯅ ꯍꯥꯏꯔꯝꯂꯃꯛꯇꯗ ꯑꯗꯨꯝ ꯏꯀꯥꯏ ꯈꯪꯗꯗꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ, ꯅꯣꯏꯒꯤꯁꯦ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯅꯕ ꯇꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯁꯦ. ꯑꯁꯤ ꯍꯥꯏꯅ ꯂꯥꯏꯕꯤꯅ ꯁꯦꯜ ꯈꯔ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯤ. ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯂꯥꯏꯕꯤꯒ ꯐꯨꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯥꯛꯄꯅ ꯊꯣꯛꯂꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎ ꯃꯈꯩ ꯐꯨꯕꯤꯗꯨꯅ ꯃꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯈꯤꯔꯝꯃꯤ. ꯃꯃꯥ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯀꯞꯇꯨꯅ ꯆꯠꯈꯤ. ꯂꯥꯏꯕꯤꯅ ꯑꯁ ꯀꯝꯗꯧꯋꯤ? ꯑꯩꯒꯤ ꯏꯆꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ. ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯥꯟꯅꯄꯣꯠꯅꯦ. ꯌꯥꯏꯁꯅꯥ ꯇꯧꯔꯤꯕ ꯄꯨꯝꯕ ꯎꯔꯝꯃꯤ. ꯑꯗꯨꯒ ꯃꯗꯨꯝ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ. ꯑꯁ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯒ ꯑꯁꯣꯛꯄꯗꯨꯕꯨ ꯌꯦꯡꯕꯤꯔꯨꯁꯤꯔꯅꯦ. ꯂꯥꯏꯕꯤꯅ ꯍꯥꯏ ꯌꯥꯏꯁꯅꯥ, ꯅꯪꯕꯨ ꯐꯤ ꯐꯧꯔꯤꯕꯁꯤꯡꯁꯦ ꯂꯧꯁꯤꯜꯂꯨꯅꯦ, ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ. ꯍꯥꯏꯗ꯭ꯔꯤꯈꯩ ꯈꯪꯗꯦ ꯃꯁꯤꯒꯤ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛꯁꯤꯕ. ꯍꯥꯏ ꯌꯥꯏꯁꯅꯥ, ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯅꯅꯥꯗꯨꯕꯣ? ꯏꯅꯦ ꯇꯥꯔꯦ, ꯑꯩ ꯂꯧꯁꯤꯟꯖꯔꯒꯦ. ꯅꯠꯇꯦ, ꯅꯣꯡꯁꯤ ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯐꯤꯁꯦ ꯂꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯁꯨꯝ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯛ ꯊꯤꯟꯗꯅ ꯇꯥꯛꯑꯣ ꯍꯥꯏꯔꯤꯔꯣ? ꯅꯊꯤꯕꯣꯡ ꯆꯥꯕꯗꯤ ꯉꯥꯡꯅꯗꯦꯅꯦ. ꯆꯠꯂꯣ, ꯁꯠ ꯂꯧꯁꯤꯜꯂꯨꯁꯣ, ꯅꯣꯡꯁꯦ ꯇꯥꯔꯛꯀꯗꯧꯔꯦ. ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯐꯤ ꯂꯧꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯐꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯏꯁꯪ ꯃꯆꯨꯗ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄꯗꯨꯕꯨ ꯎꯕꯗ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯤ. ꯑꯗꯨꯒ ꯐꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯔꯝꯃꯤ. ꯂꯥꯛꯄꯅ ꯍꯦ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯏꯕꯥꯏꯍꯜ, ꯐꯤꯒꯁꯦ ꯃꯀꯣꯛꯇ ꯀꯨꯞꯂꯗꯅ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ ꯅꯪ? ꯍꯥ, ꯃꯁꯤ. ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ. ꯌꯥꯏꯁꯅꯥ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ. ꯂꯥꯛꯄꯅ ꯃꯁꯤ ꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯑꯃꯗ ꯌꯣꯜꯂꯕꯅꯤ. ꯌꯥꯝ ꯂꯦꯝꯖꯔꯦ ꯈꯜꯂꯤꯔꯕ? ꯍꯥ, ꯅꯨꯄꯤ ꯁꯥꯔꯒ ꯅꯪ. ꯅꯣꯏꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯇꯤ ꯇꯥꯛꯄꯤꯔꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯁꯦ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ. ꯏꯕꯥꯏꯍꯜ, ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯆꯩꯕꯤꯌꯨ. ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯌꯣꯏꯈ꯭ꯔꯕꯤ ꯏꯃꯥꯗꯤ ꯄꯟꯕꯤꯅꯨ. ꯁꯤꯌꯥ, ꯑꯉꯥꯡꯅ ꯃꯉꯥꯏꯔꯦꯅꯦ. ꯍꯥ, ꯋꯥ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯅꯪ ꯃꯉꯥꯏꯔꯦ. ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯑꯃꯨꯛ ꯐꯨꯖꯤꯟꯕꯤ. ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯕꯤꯅ ꯍꯩ ꯌꯥꯏꯁꯅꯥ, ꯍꯟꯗꯛ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯂꯨꯁꯣ. ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯕ, ꯃꯥꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕ꯭ꯔꯥ ꯍꯅꯨꯕꯤꯗꯣ, ꯃꯥ ꯁꯦꯟꯗꯣꯏ ꯍꯨꯜꯂꯛꯇꯕ ꯊꯥ 5ꯃꯨꯛ ꯁꯨꯔꯦ. ꯑꯗꯨꯅꯅꯦ ꯃꯃꯥꯡꯒꯤ ꯄꯨꯊꯕ ꯁꯦꯟꯗꯣꯏꯁꯤꯡꯗꯣ ꯄꯤꯈꯠꯂꯛꯎ ꯍꯥꯏꯌꯨ. ꯏꯅꯦ, ꯑꯕꯣꯛ ꯃꯦꯝꯇꯣꯟꯗꯣ ꯃꯣꯏꯒꯤ ꯏꯄꯨꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯤꯕꯅꯤ. ꯑꯗꯨꯅ ꯃꯇꯝ ꯈꯔ ꯌꯦꯡꯕꯤꯁꯤ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯤꯅ. ꯍꯩꯔꯦꯗ. ꯍꯥ, ꯍꯩꯔꯦ. ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯍꯩ, ꯇꯥꯅꯤꯡꯗꯦ. ꯍꯩꯄꯥ ꯌꯥꯝ ꯁꯥꯒꯅꯨ. ꯃꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ ꯑꯩ ꯈꯪꯗꯦ. ꯑꯩꯒꯤꯗꯤ ꯁꯦꯟꯗꯣꯏꯗꯣ ꯁꯣꯏꯕ ꯌꯥꯗꯦ. ꯑꯁꯨꯝꯅ ꯌꯥꯏꯁꯅꯥꯗꯨ ꯃꯦꯝꯇꯣꯟ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯍꯩꯃꯥ, ꯏꯁꯨ ꯌꯥꯏꯁꯅꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯍꯣꯏ ꯑꯕꯣꯛ. ꯑꯗꯣꯕꯣ, ꯑꯩꯁꯦ ꯁꯦꯟꯗꯣꯏ ꯂꯧꯕ ꯂꯥꯛꯏꯅꯤ. ꯏꯅꯦꯅ ꯁꯦꯟꯗꯣꯏ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯏ. ꯏꯁꯨ, ꯅꯪꯕꯨ ꯑꯕꯣꯛꯁꯦ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯄꯥꯏꯗꯦꯅꯦ. ꯌꯥꯔꯒꯗꯤ ꯃꯇꯝ ꯈꯔꯗꯒ ꯌꯦꯡꯕꯤꯌꯨ. ꯑꯕꯣꯛꯁꯦ ꯂꯩꯃꯟꯗꯗꯅ ꯇꯧꯔꯤꯕꯅꯤ.
ꯑꯕꯣ ꯑꯩꯁꯨ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯅꯦꯅ ꯄꯩꯁꯥ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏ ꯑꯕꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯏꯅꯦꯁꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯦ ꯅꯃꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯦ ꯅꯅꯦ ꯍꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈ꯭ꯔꯦ ꯅꯪꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯅꯪꯕꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ ꯈꯪꯗ꯭ꯔꯦꯗꯕꯣ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯁꯤꯔ ꯈꯜꯂꯕꯅꯤ ꯃꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯍꯩꯗꯤ ꯏꯁꯨ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯣꯏꯅ ꯏꯁꯨꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯈꯨꯂꯥꯛꯄꯗ ꯇꯥꯛꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯇꯣꯟꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯛꯇꯦ ꯍꯥꯏꯅ ꯂꯩꯕꯤꯅ ꯌꯥꯏꯁꯅꯥꯕꯨ ꯌꯥꯝ ꯆꯩꯔꯝꯃꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥꯏꯕ ꯑꯩꯅ ꯁꯦꯟꯗꯣꯏꯗꯣ ꯂꯧꯔꯛꯇꯕ ꯌꯥꯔꯣꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯦ ꯌꯥꯝ ꯊꯋꯥ ꯁꯥꯗ꯭ꯔꯦꯅꯦ ꯅꯪ ꯍꯥ ꯇꯥꯗ꯭ꯔꯦꯕ ꯅꯅꯥꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪ ꯆꯥꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯈꯪꯂꯕ꯭ꯔꯥ ꯃꯗꯨꯒꯤ ꯃꯦꯝꯇꯣꯟꯅ ꯍꯥꯏꯕꯤ ꯍꯅꯨꯕꯤ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄꯤꯗꯣ ꯃꯥ ꯑꯃꯁꯨꯅꯦ ꯑꯩ ꯆꯠꯂꯒ ꯆꯥꯛ ꯆꯥꯕꯤꯕ ꯉꯥꯡꯅꯒꯦ ꯍꯦꯔꯥ ꯂꯥꯏꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯥꯏꯕꯤꯅ ꯌꯥꯏꯁꯅꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯗꯦ ꯆꯐꯨꯗ ꯆꯥꯛ ꯈꯔ ꯌꯥꯎꯕꯗꯨꯁꯨ ꯂꯥꯏꯕꯤꯅ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯂꯝꯂꯝꯃꯤ ꯑꯩꯕꯨ ꯆꯐꯨꯗ ꯆꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯔꯅꯦ ꯑꯩ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯐꯨꯗꯣ ꯍꯥꯡꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯛ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯏꯁꯅꯥ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯊꯕꯥꯗꯣ ꯃꯥꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯁꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ ꯁꯦ ꯏꯃꯥꯅꯅꯦ ꯏꯁꯥꯒꯤ ꯆꯥꯛ ꯌꯣꯝ ꯄꯨꯔꯛꯂꯦ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯏꯃꯥ ꯏꯁꯥꯕꯨ ꯆꯥꯛ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ ꯏꯃꯥ ꯍꯥꯎꯅꯦ ꯏꯁꯥꯕꯨ ꯏꯃꯥꯅ ꯆꯥꯛ ꯏꯟꯕꯤꯒꯦ ꯂꯥꯛꯑꯣ ꯁꯦ ꯅꯌꯥꯗꯣ ꯀꯥꯊꯣꯛꯑꯣ ꯌꯥꯝ ꯍꯥꯎꯏ ꯏꯃꯥ ꯏꯃꯥꯅ ꯏꯟꯕ ꯆꯥꯛꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯑꯣꯏꯅꯝꯅ ꯍꯥꯎꯔꯤꯕ ꯏꯃꯥ ꯅꯪꯁꯨ ꯏꯟꯕꯤꯒꯦ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗꯦ ꯏꯃꯥꯅ ꯆꯥꯊꯣꯛꯂꯕꯗꯤ ꯏꯆꯥ ꯄꯨꯛ ꯊꯜꯂꯣꯏ ꯑꯗꯨꯅ ꯏꯆꯥ ꯄꯨꯛ ꯊꯟꯅꯕ ꯆꯥꯎ ꯌꯥꯏꯁꯅꯥ ꯃꯃꯥꯅ ꯆꯥꯛ ꯏꯟꯕꯤꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯃꯪꯂꯥꯟꯗ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯕꯨꯛ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯒꯨꯔꯨ ꯒꯨꯔꯨ ꯈꯣꯡꯂꯝꯃꯤ ꯑꯩꯗꯤ ꯆꯥꯛꯁꯦ ꯇꯣꯛꯅ ꯂꯥꯝꯃꯤꯗ ꯏꯁꯤꯡ ꯊꯛꯄꯁꯤꯅꯗꯤ ꯑꯩꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯁꯅꯥ ꯃꯈꯣꯏꯒꯤ ꯍꯨꯏꯒꯤ ꯆꯥꯛ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯍꯨꯏꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯑꯗꯨ ꯃꯥꯅ ꯆꯥꯔꯤ ꯃꯃꯤꯠꯇꯗꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯏꯁꯅꯥ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯃꯍꯥꯛ ꯃꯅꯦ ꯑꯃꯗꯤ ꯃꯕꯥꯏ ꯑꯅꯤꯒꯤ ꯐꯠꯇꯕꯁꯤꯡꯗꯨ ꯈꯨꯂꯥꯛꯄꯗ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯛꯇꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯏꯁꯅꯥꯅ ꯈꯨꯂꯥꯛꯄꯒꯤꯗ ꯆꯪꯈꯤꯕꯗꯨ ꯈꯥꯕꯅ ꯎꯔꯝꯃꯤ ꯈꯥꯕ ꯁꯥꯎꯅ ꯌꯥꯏꯁꯅꯥꯕꯨ ꯀꯧꯏ ꯌꯥꯏꯁꯅꯥ ꯌꯥꯏꯁꯅꯥ ꯍꯩ ꯃꯤꯅꯥꯏ ꯃꯆꯥ ꯅꯪ ꯊꯣꯛꯂꯛꯎ ꯂꯥꯎ ꯂꯥꯏꯕꯤꯅ ꯏꯃꯥꯒꯤ ꯈꯥꯕ ꯀꯔꯤ ꯇꯧꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁꯅꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯅꯪ ꯉꯁꯥꯏ ꯈꯨꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯏꯗꯣ ꯀꯩꯗꯧꯕꯅꯣ ꯈꯨꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯔꯤꯕ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯨꯂꯥꯛꯄꯒꯤꯗ ꯆꯪꯉꯨꯏ ꯍꯥꯏꯔꯤꯁꯦ ꯑꯩ ꯆꯪꯂꯨꯗꯤꯌꯦꯅꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯨꯅꯦ ꯑꯩꯒꯤ ꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯗꯣ ꯆꯪꯗꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯃꯁꯤ ꯉꯥꯡꯁꯤꯟꯕꯁꯦ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯁꯅꯥꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯟꯕꯤ ꯌꯥꯏꯁꯅꯥꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯣꯏꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯈꯨꯂꯥꯛꯄꯗ ꯇꯝꯂꯒꯅꯦ ꯅꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯥꯏꯅ ꯆꯠꯂꯨꯔꯤꯕ ꯀꯌꯥꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯏꯃꯥꯒꯤ ꯈꯥꯕ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯈꯨꯔꯧ ꯌꯥꯝ ꯊꯥꯡꯗꯧꯏ ꯀꯥꯟꯅꯗꯦ ꯃꯁꯤꯁꯨꯅꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈ꯭ꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯃꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯂꯥꯛꯄꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦ ꯇꯥꯖꯧ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯤꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡꯁꯦ ꯇꯝꯊꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯍꯥꯠꯄꯒꯨꯝ ꯍꯥꯠꯇꯣꯛꯄ ꯇꯥꯔꯦꯗꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯣꯏꯅ ꯂꯥꯛꯄꯅ ꯑꯄꯪꯕ ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯥꯠꯇꯣꯛꯄꯅꯤꯅꯦ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯔꯒꯦ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯤ ꯈꯜꯂꯒ
ꯍꯥꯠꯄꯤꯗꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯈꯥꯕꯅ ꯇꯥꯆꯧ ꯁꯤꯃꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ ꯃꯃꯥꯗꯨꯅ ꯇꯥꯆꯧꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤꯅ ꯃꯆꯥꯁꯤꯅ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯍꯣꯏ ꯍꯥꯠꯄꯕꯨꯗꯤ ꯍꯥꯠꯆꯧ ꯑꯗꯣ ꯑꯩꯁꯨ ꯏꯈꯨꯠꯁꯤ ꯄꯦꯟꯅꯕ ꯐꯨꯕꯒꯤꯗꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯅ ꯌꯥꯏꯁꯅꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯃꯆꯥꯁꯤꯡꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯕꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯌꯥꯏꯁꯅꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯕꯗꯒꯤ ꯌꯥꯏꯁꯅꯥꯗꯨ ꯂꯦꯛꯊꯔꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯍꯩ ꯁꯤꯔꯕ꯭ꯔꯣ ꯃꯤꯅꯥꯏ ꯃꯆꯥꯗꯣ ꯈꯥꯕꯅ ꯁꯤꯔ ꯃꯥꯜꯂꯦꯕ ꯑꯁ ꯑꯩꯅꯗꯤ ꯃꯈꯧꯔꯤꯁꯤ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯒ ꯁꯤꯕ ꯍꯥꯟꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯃꯤꯔꯛ ꯅꯥꯔꯛ ꯇꯥꯂꯛ ꯌꯦꯡꯂꯒꯅꯦ ꯃꯤ ꯆꯪꯅꯗꯕ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗꯅꯦ ꯍꯨꯟꯗꯣꯛꯂꯨꯁꯨ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯂꯥꯛꯄꯅ ꯌꯥꯏꯁꯅꯥꯕꯨ ꯁꯤꯔꯦ ꯈꯟꯅ ꯀꯩꯇꯅ ꯊꯜꯂꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨꯅ ꯍꯟꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠꯇ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯔꯛꯂꯝꯃꯤ ꯊꯕꯥ ꯃꯆꯥꯕꯨ ꯀꯞꯇꯨꯅ ꯀꯧꯔꯤ ꯏꯃꯥꯒꯤ ꯌꯥꯏꯁꯅꯥ ꯍꯧꯒꯠ ꯅꯪ 이마기 ꯂꯃꯟ ꯁꯤꯡꯒꯗꯧ ꯋꯥꯠꯂꯤ 이마기 bungo ꯍꯧꯒꯠ ꯀꯔꯤꯒꯤꯅꯣ 이사나 시버고금 다들 내리시보 ꯍꯧꯒꯠꯂꯣ 이마기 bungo ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯂꯛꯇꯨꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯌꯥꯏꯁꯅꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯊꯃꯣꯏꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯍꯧꯒꯠꯇꯨꯅ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯄꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯩꯃ ꯑꯕꯣꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯤ ꯌꯥꯏꯁꯅꯥꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯀꯞꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯂꯥꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯌꯥꯏꯁꯅꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯌꯥꯏꯁꯅꯥꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯅꯤ ꯂꯥꯛꯄꯗꯨ ꯌꯨ ꯉꯥꯎꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯤꯉꯩ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯄꯗꯨ ꯎꯔꯝꯃꯤ ꯑꯩ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯅꯨꯄꯤꯅꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯗꯤ ꯃꯁꯝꯒꯁꯦ ꯅꯤꯡꯗꯨꯌꯦꯅꯦ ꯁꯥꯡꯅꯗꯅ ꯁꯕꯥꯟꯁꯤꯅ ꯉꯔꯣꯏ ꯁꯕꯥꯟ ꯇꯥꯔꯗꯅ ꯀꯥꯟꯅꯗꯦ ꯅꯨꯄꯤꯁꯤꯕꯨ ꯀꯧꯒꯦ ꯏꯆꯟ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯨꯝꯊꯈꯤ ꯂꯥꯏ ꯑꯣꯏꯔꯖꯥꯠꯂꯣ ꯏꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯃꯤ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯁꯦ ꯇꯥꯎ ꯀꯌꯥꯗ ꯌꯥꯔꯅꯤ ꯌꯦꯡꯉꯨꯅꯦ ꯀꯥꯟꯅꯗꯦ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯏꯟꯅꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯔꯝꯃꯤ ꯏꯆꯜ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯑꯊꯦꯡꯕꯁꯤꯗ ꯅꯊꯟ ꯆꯠꯂꯤꯁꯤꯕꯣ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯕꯨꯡ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯎ ꯅꯌꯨꯝ ꯐꯥꯎꯕ ꯑꯩꯕꯨꯔꯣ ꯏꯃꯥ ꯌꯥꯏꯁꯅꯥ ꯍꯦ ꯃꯤꯐꯠꯇ ꯃꯤꯇꯝꯕ ꯅꯪꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯅꯣꯏꯅ ꯑꯩꯕꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯇꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯪ ꯁꯤꯔꯝꯗ꯭ꯔꯕ ꯑꯩꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯅꯪꯗꯤ ꯅꯨꯄꯤ ꯐꯖꯅ ꯑꯣꯜꯂꯝꯂꯦꯅ ꯍꯦ ꯃꯤꯅꯥꯏ ꯃꯆꯥ ꯉꯁꯤꯗꯤ ꯅꯪ ꯅꯈꯣꯡꯅ ꯊꯨꯡꯅ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯕ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯅꯣ ꯄꯦꯟꯅ ꯅꯣ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂꯕꯅꯤ ꯅꯣ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯁꯅꯥꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯂꯥꯛꯄꯒꯤ ꯌꯦꯠ ꯊꯪꯕ ꯃꯐꯩꯗ ꯌꯨꯡꯏ ꯂꯥꯛꯄ ꯆꯩꯅꯥꯗꯨ ꯈꯪꯕ ꯉꯝꯗ ꯀꯟꯅ ꯂꯥꯎꯏ ꯅꯣꯛꯎꯗꯅ ꯀꯩꯗꯧꯔꯦ ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯣꯛ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯡꯅ ꯑꯣꯏ ꯊꯪꯕ ꯃꯐꯩꯗ ꯌꯨꯡꯏ ꯑꯗꯨꯒ ꯌꯥꯏꯁꯅꯥ ꯁꯥꯎꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯁꯤꯒꯤꯅ ꯈꯨꯠꯁꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯈꯥꯏꯈꯤꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯂꯥꯛꯄꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯜꯂꯝꯃꯤ ꯂꯥꯛꯄ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯂꯒ ꯈꯥꯡꯂꯝꯃꯤ ꯌꯥꯏꯁꯅꯥꯁꯨ ꯂꯥꯛꯄꯕꯨ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯗ ꯌꯥꯟꯈꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯏꯁꯅꯥ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯄꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯎꯔꯛꯇꯨꯅ ꯂꯥꯏꯕꯤꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯀꯅꯥꯅꯅꯣ ꯏꯆꯥꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯝꯂꯤꯕ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯕꯤ
Masabu konduna kapli legaigi misingdi lakpa na sibada kaya nungaitaba phauramde. Maramdi lakpa nupi angang na yamna karantaba mi ama oirami. Asumna lakpagi mathau mangumsu loirami. Matam kharagi tungdani nongma khaba numidang thengna mamanaba amagi mayumdagi halaklami. Adubu khaban halakpada nupi amna kappagi khonjel ama taraklami. Kaino nupi na tro kapisibo. Asidi leirani. Manakta changlaga kaidoragi nanglukigi. Jan kaidoragi nangbo. Kaishum tawdi nang lakpa ngairamini. Yasna nang asumna khaba magi wado haiba loijingai Yasna na khanghaudana khabagi mamitta lengoi saisilaklami. Aduga khababu phutha bauраklami. Asumna khaba phuba yaba phuraba tungda makhong makhut punsilaga uda yankhatlami. Hey, minai masa kadu nang tawise natik laredi police thado. Thadokpa aina nang thadokpa. Nangsu aina nayama hatpagumna hatadabni. Kari haiba atudi nang aigi tasawu hatpa mi hatpa. Mani aina nangi nayambado hatpani. Aina sanglaba chahi mangase wana ngayakpani. Nakhoigi mathakta laman khungi haina ngasidi nangbusu aina latbirani. Asi haina khababusu lakpagumna mihathina hatlami. Asumna laibi hausikti masani kainabagi maisakna wana khanglami. Nongma laibigi yumda hanubi malaklami. Yumsibu kana laige. Kana oibirabano. Aisya hidak yonbini bema. Kari hidak no ay hidak amda lawroi sano. Bema aigi hidak siya yamna phaba hidak ni. Masibu thaklabadi wakal waba phagadoribani. Kari haiba wakal waba phanaba hidak haiba. Mani masibu thaklabadi awaba wakal pumba kauduna isa phana wakal nungaina leidoribani. Atudi aisu malauke phabu phagadro nangi daksi bhanubi. Phani ibemana thajagadragadi hauzik khudakta thaktuni yengo. Hek awaba wakal kaudraba hidaksigi selganya ai lauzaroi. Phare adudi ai hauzik thakki. Aduga hek awa wakal kaudraba hanubi nang kaidogi yengo. Asi haina laibi hidak adu thai adubu hidak adu hek thakpaga laibi masadu yamna hagatjarami. Laibi khangaudana masadu pat pauраklami aduga laimaida wan thakirami hanubidu noklaga. Khangrana hausikti nungaina lehauroko. Asumna hanubidu satki hanubidu laibibu yam laina apang masirami. Numidangi matamni Yasna amadi hanubidu wari sanarami. Abuki laman nasuna tonsinjari. Karigi lamano isuwa adumna haigano ibuko. Hausikti aigi ningma thunglebo. Abok numit aduda aibu anawbo pok ama pokpikibani. Abokna nasuwaibula yengbiduna aigi punsi kanbiramdrabadi ngasi aina imagi laman khumba ngamlibase ngamlamdabasu yai. Isugi ningma thungbase aboksu nungaiba phawi. Hausikti nangi nanesu aina pithaklama hidak aduna maram oiraga soidana laithung pakbima oira dawbani. Madumakni aina papa mabu aigi ineni khaluba dubo madi yamna phadaba mahik am oiramni. Pumnamak asi haurakphamni mani hausikti masu nungairamlani. Masa kainabagi awabagi matakta magi laithung paklaba punsi mahing aduga. Aduni isu phattaba madi wana lenjasanu. Adu isu nangbu yumda halaga nangi ima pabana thanamba lanthumado ngaktuna leiragero. Ai yumdu halaroi abok ai aboki nakta dum leirage. Yumdu leirabadi aigi mabu yam ningsingani. Aduna aboki sida dum leirage. Ho phare adu isu nang nupa macha amani. Aduna nangna nupi magumna napsamna na khaklibase kaktatlasi. Ai adu ngamloyabo. Aise nupa oina poklabuso ai isanade aise nupi ne haina khanjai. Adunai samsangna khakpase yam pamsai. Isuna pamlabadi aboksu yare isuge pambada. Asumna Yasnadi mabu kanbikiba hanubiduga nungaina leirami. Aduba somda laibidi laithung pakpuna marum oiduna miyamna mabu yamna hainaramdi laibi ningamdana asumna sonjarami. Masi pumba
ꯑꯩꯅ ꯐꯠꯇꯕ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯕ ꯂꯥꯟꯊꯨꯝ ꯈꯔꯒꯤꯗꯃꯛ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯃꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕ꯫ ꯏꯆꯤꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯏꯆꯥꯁꯤꯡꯅ ꯍꯥꯏꯈꯤꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯍꯩꯅ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯗꯨꯅ ꯂꯥꯏꯊꯨꯡ ꯄꯛꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯅ ꯃꯄꯨꯟꯁꯤꯗꯨ ꯁꯤꯕ ꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫